अहानबदा ngasi maroiba pauda agenda leite haidana assembly session kaudaba haibasi aronba agenda ama leirabra haibagi chingnaba leire haina veteran politician Ojoina haikri Hanagi MLA RK Anand NEIDP dagi tokri Bagi matung ina ngasi mafom kayada miyam amadi mahairoi singna lambi tangkai thingduna khongjang changsin khre Manipur gi apun magi saktam kai biyaroi haiba kholauna nilkhre amadi Manipur lenga ki doctor singna private hospital singda puri ba asi mathang chahi gi January amadagi athingba thamle haina ipsana lauthokre Kurumzari Times of Manipur numidangi pau meeting tavili basingbu LUCHINGBI taram nokchari hauzik pau sandong na pizari agenda leite haidana assembly session kaudaba haibasi aronba agenda ama leirabra haibagi chingnaba leire masi Manipur thugai gani haina thoklakpa NPF ka punna sarkar paiminariwa asina mayek sengna takle haina veteran politician amadi Congress ki spokesperson Ojoina fongdokre wafam asi ngasi Congress bhavan na pangthokpa pau gi mifam amada fongdokhibane MPCC की spokesperson and Mangi General Secretary Administration Haresor Goswami yauna party की लुचिंगबा कयासु सरuk याखी ओ जोइना मखा तारादुना BJP ना लुचिंगबा सरकार असिना लुरबा मतम असिदा अखनवा assembly मिफम अमा फम से हाइबा यादरिबा असि अंगकपा पोई कैबिनेट की एजेंडा दा याउदे हाइदुना खनदबा हाइबसी लेबाक असिबु करी सुखंदे हाइबा ताकपनी पालिबा सरकार असी Manipur थुगाइबा पांबा मखोइगी चना कांगलोंदा मयेक सेंगना यावरबा पार्टी अमगा पुना चटमिनरिबा सरकार अमने सरकार असिदा अखनबा असेंबली मिफम अमा फमसी हाइबदा याद्रिबसी पुन्ना पाइमिनरिबा असिना ओइरबरा हाइबसिसु चिंगननिंगाई ओइरक्ले ममांगदा मापनलक वारेप लौदुना थाखिबा लेख्रे हाइरबसु हौजिक ओइरिबा लेबाक असिगी फिबम असिदा अखनबा मिफम अमा फमबदा करिसु अखाइबा लेते था तरुक खुदिंगी असेंबली की मिफम फमगदबनी हाइबा वाफम अमा लेरिबने सरकार असिना असेंबली मिफम अमा कौनिंग्रिबसी करिगुंबा अमा लेरबरा हाइबसी हंगनिंगाई ओइरे हाइखी जिक लेरिबा सरकार असिना मणिपुर की गमखै ngangnabagi maikeida मणिपुर की इंटीग्रिटी ngangnabagi maikeida aronba agenda ama leirabra ise akoidadi karim kaana signaba phaw we have the doubt. We have the suspect whether this government is having a secret agenda. Manipur ki ngamkai ngakna but moi ki secret agenda layer price ko power. Madam Jina now akoi maike dagi akoi ki hariba akoi ki Manipur assembly kauraga government resolution ma da kawio aduga party singna mai ML da hui PBO Karigumba the whip the evidence wherever masana indisciplinary way madu misconduct of the house ni aduga loinana akoi madai da akoi Karigumba the absent we or the disciplinary action lobby assembly kaunu bahona bakanda Manipur gi government asiki cabinet na mi cabinet la sele mi tarani thogi oiba akoi wari ama koi lobby ho haibasina sini admasida angondagi Congress party dagi hajari si assembly kawboda mayamna talibase miyam khoina assembly kawo khana hoise haibam thopawani hojik leiriba mani sarkar sina assembly kawbam thopoponi masi punamusi khanabam thopoponi maram sai maram sina koi support tawi aduga kawo heduna koi hajari Ojoina makha taraduna handak thangal bazarda sakti leiraba bom ama pokhai khiba thodok adu police ki asoiba khara leikiba male haina chief minister na phongdo kiba wafam asi angakpa poi police na yamna chection na ngak seliba mafam asida matau karamna bom pokhai khibano haibasi hangningai oi bom squad ki kangusu yamna thengna lai haiba wafam asina karigumba khara leirabra haibasini pumnamak asi yengbada akhanaba assembly mifam mafamba pamdribasi karigumba khara leire haiba mayek sengna tai Kokomina himai chumduna changsiliba miyamgi khongjang asida Congress party na mapum phana saugatli political party amana tawfam thokpasing tawgani haiki
NSN, IMG organization, it has cause and a good relation with the union government. Bharat Sarkar amasung hojik leiba BJP ga NSN IM ga yam naknaba chanaba mari leibanina. Tauriba thabak sing ase aseida Manipur Assembly ga kauning driba adagi sonda egoigi kari sibai mayam deploy tauriba. Sibai mayam deploy taure mayam kangi. Ade Dimapur gi hole ade hendong the sibai di hendong the land gi plane ani bau taja le adna. After 40 minutes of the blasting of the bomb, I can say bomb experts arrived at the spot. Other Birena, I am a writer. Law and order the Lapsisker Libra and Marianam the Hydra. Mansuma do ya at the conduct of the Makarai, they know Tokalaga, Kana, no, see, Kalakton to Miga and Hybra, Montore. But his first remark from the incident side, Mark. Law and order the laughs money, high money. I fully endorse Mr. Biren's remark. State asiki oiriba luraba tanfamasida miyangi oiba thabak tawbada ningtamna tawba yaraktaba athingba lakpadawna tawba amadi thayaina chatpadawna tawrakpadagi ngasidagi North East India Development Party NEIDP dagi pothare Makhatara kanagumba political party amatada yaudana social activist ama oina lepaki thabak tawragani haina Nauria pakhang lakpa kendrada hana MLA oiramba amadi NEIDP ki senior vice BP oiriba RK Anana fongdokre wafama singasi kwakital akam lekai da leiba mahaki yumda pangthokpa paugi mifam amada fongdokhibane RK Anana makha taraduna matam amada National Party amada yaurambadagi iramdamna hena maru oirakpadagi regionalism da hena mai onsilakpane North East ki oiba regionalism gi ihau ama sagatnaba pandamda NEIDP da yaukhibane adubu khalamba kaya adu tawba ngamlaktaba political foundation chelaktaba kaya asina tangai fadana party asi thadoknabagi achoba maram oiki Maikai khangdaba lambi amada chatpagum torakpa asida iramdamna hena lurakpadagi ningtamna thabak tawba yanaba party asi thadokpane Political party amatada yaudana social activist ama oina thabak tawragani haiki han bagi wena khoi direction mang badong to ba kado mang doi no khoi loi di ke no khoi Manipur miyang wi lak chin khujing gore nga se khoi moment changan do kado mai pa oi doi no sini why we should surrender hai be se khoi mang do tan le kana sigi difference da maram oiraga ngasi I had to take a decision hai batai political di yamna far reaching consequences hai ga masigi am sang na mami tarpia apaboi bi phatab soi bi to bodu what my conscience I want to sit to me na khanja wa khalol ngasi praja da kari fauri heba party den lumbra ngari praja gi logo da bi thodang no hen lumbra praja gi to da bi thodang ngasi contribution do sium restrictions restraints me am sing na marom ga sium phajan punjan me am sing na marom ga People of Durga Mase, I life the I mean when a failure and I treat to Bungam Deva. But I don't want to be a failure. A life the failure in a surrender to the Pams they have opened to see walk low staying in the things. I don't know. Sigi P and the Valley is in America political differences, ma'am, lucky walk low. Lebaki will be issues the party command run over Peshakam label later by the way, I toy lupude. Lebaki issues the Queen Karitori as a result party command of Sige, India command of branch Sanduk Sige. India regional parties may answer combined type of Sia Manipulation combination. Let's provide a leadership in our weapons here. Must it Tobum the lab? Hey, Sigi, Mongs the D in the IDP, the Faniamu with all the high ideals, with all the goals, with all the manifestos set out tonight before the election and every election. Tauri me am saying that justice to wungam gadobo man they have weapons day based of Zerga. Nasi ai parties the gay resign to Zabne Simasi Manipur. Miam da Ibun Sibiba, we will both Pibigiba, I give well wisher, I give advisors sing. Maro in the Midiagi still now friends have the Nasibau Manipuri cause the Aquatic Makara. Have the Ngambangam the Vaka Mukerta Zobunga Nasi Midiagi coverage Bibi the Sintung the Kang Minutor which announcing have the Simphon Sitamum to prankly. RK Anana Makataraduna, Bharat Sarkarna, NSN IM na haiba tagadra, natraga, Miam na haiba, wafam tagadra haibasi, Bharat Sarkarna Kumbio,
Kokomina Sarkar ga pau faunararoi haiba wafam asi taraina loba chumloi assembly mifam phamduna MLA humpuna apunba warip ama loba chungani State asi yauna Assam amadi Arunachal gi Chief Minister Singh Fauba khangandana kari wafam yauge khangandana thamba haibasi Bharat Sarkarna achauba minamba ama tawre haibasi tasengna tai leiriba phibam asida aikoi amata oina punsinduna thengnaba mathau tare furup amagi ning thunghanba atai furup singda nungaitaba sinba thong asidi yaba ngamloi haike innocent armed groups here militantly terrorist in a defined way Moidadi honor Toninba, Klai Paidaba, running into millions of population, Manipuris, Shikaidokraga, Lemo River Manipuris, Assamese, Lady Bakwiki, Nomayama Quiki, Arunachal Pradesh, Lady population, Yam Geba. It runs Karor Nini, Assam Lady Mamsi Karor Matakini, Akwi the Yamzadragasu. Kulai Paidaba Masing say Yam Grahabani Koi in Hining is here. Kulai Paidaba Mayam sings the Nasi Kulai Subai Python Mayam say Hola Larok Targeting Nasi Moino honor, a quick honor to be a drive of Wafam Sineva in the race on Nisi. I want to raise this issue. Government of India is I'm not hyping a Tagadra. Kulai Paidaba Nasi population Mayam sing Manipuris, Lady Baku Mayam sings in a hyper. Tuan the tribes Mayam sings in the Tuan community, race Mayam sing the high Wafam Sitaga drive Wafam say government of India. Nakong Dangasi Yain Nasi press media in the demand to river. Listen to this voice. This is the ultimate voice. Government of India Nasi Northeast India peace for a Kai Taragadi. They must listen to us first. Kokomina ngarang lauthoki bagi matung ina ngasi lamdam asigi tongan-tongan ba mafamda miyamna khongjang changsin baleptri miyamna section wakat mifam pham bagaloina na pen daba kholausing laukre Naga Santigi wari warishin purakle subnatagi khudek pinagadaba khaktangai re haina Bharat Lengak abadi Naga Santigi wari da yauriba lupsingi luchingba singna fongdokrabasu ngasi faubada Bharat Lengak amadi Manipur Lengaki maikaidagi yanakhiba wafam adu miyamda khanghandana leibana Manipur gi apunbagi saktamda kaihalakpa yabagi chingnaba leibana Kokomigi liching makhada changshiliba khongjangbu sogatuna Kongba bazada maikai adongi miyamna lambi tangkhai thingduna section mifam pangthokre Kongba Maikay Miyamna Changsin Kiba Khongjang Aduda Saruk Yakiba Kokomigi Assistant Coordinator Abdullah Phumdrai Mayumna Manipur Lengaki Luchingba Chief Minister N Birena Kokomi da Pi Kiba Thajaba Singh ngasi faubada thabak ta onthoktree lamdam asigi miyamgi apamba matung ina Kokomina hauzik oriba leipaki charang naba amadi nungnangba asi yenglaga akhanaba assembly mifam ama kaunaba haikrabasu kaudana leiri maramaduna miyamna MLA humpugi mayum amadi quarter da Akhanaba assembly gi mifam kaunaba takshin biu Chief Minister N Biren yauna Minister amadi MLA singna Manipur gi apunmagi lamkhai kairavadi fam thadoke haina haikiba kaya laikre adubu lamdam asigi miyamna pamlibadi MLA humpuna lamdam asigi miyamna chingnariba kaya asi kokhananaba center gi luchingba singda takshinba amadi asengba firep ama lawbuduni haike Aikhoi gi miyamda nam thabagi mawng amada tawningbada tawgani Aikhoina tawraga loire nakhoi da khanabagi darkar leiti hain ngasi tawriba khongthang asina sumasum lepra changsin lakpa taragadi aikoi gi miyamna aikoi tungi tunglamchat amagi damakta aikoi gi miyam warap lawu oi haningai leiti haba wafam jeng thamjage aikoi gi miyam se khangbagi pangal lalhan birakano ngasi de kokomina khoi gi miyam lusingi akoi gi miyam kokomi se lusingba ngamdawi tanja am tholakpa taragadi ngasi manipur da chakpa adumna bab mayaw aduna Delhi da sumadugi masha phangani habase ngasi ai media gi thona ngasi thamjage Kokomina luchingduna changsilakliba khongjangbu sogaladuna ngasi KVS Makoi Langjing Brickfield Langjing KVS Brick Plant Langjing amasung KVS Brick Industry pasoi lamkhaina khushamnaduna National Highway 37 gi pasoi lamkhaida lambi tangkhai thingduna section mifam phongkhi mifam aduda tongan ba warol iba placard kayasu sijinakhi Amaromda Kanchipura laiba New Light Public School gi teaching amasung non-teaching staff singa loinana maheroi singna school asigi mamangda section mifam phongkhi section mifam aduda Manipur gi apunbagi saktam amadi ngamkhai kaiba yaroi haiba kholau kaya laukhi
Millennium School gi Maheroi Singnasu Kholau Kaya Lauduna Khongjang asi Changshinki. Hauzik paugi manakthanna aten break amatang lominasi. Asingbudo hayo kamaina state asiki examination da nang top oire ibanoba aina sukanno honaba aduga position manung phawo chandaba Larik yamna pahabana su larik yamna haigani mak yam phangani habde langani aikoi bu takpi tambiriba oza singdugi way of teaching and guidelines singdugi makhayamna ponbrana khali wahase sangdoknaragomse ngasi aina mai paknise Mukta Tutorials credit pizak Mukta Tutorials handaki oina class 10 amari 12 thagadaba students singi revision class lakliba November 14 gi hauzaragani Center asida hena khudong chaba amana subject amagi course fee supnatagi lupa 3,300 na oigani Kaubiraganu Mukta Tutorials Kwakathil Mayai Koibi opposite Millennium Institute of Science Break ki matungda makata pau pizari Manipur gi apun basaktam kai biyaroi haina kokomi na changsilakpa khongjang gi saruk ama oina film forum Manipur nasu forum asigi lamfel da leiba complex ta section wakat mifam phongki Manipur film gi lam da leiba mioi singna saruk yaduna phongkiba mifam aduda forum asigi president S Mangol Jauna Hauzik leiriba tangdu leita da ba film asida kokomi na changsilakpa khongjang khuding makta Manipur film gi lam da leiriba mioi amadi film forum na lepa leitana saugat kani haiki Iramda masjid langiba tangdu leita da bisina sum henjalaba aduga India government na divide and rule tawduna aikhu bi singtam tongana honori sina makha tarakpa taragadi aikhu kokomine lawrakpa phirepta aikhu soidna mak saruk yagani hen kanba saruk yagani aikhu madu kaidongoi de so aikhu gi Manipur iramda masjid thogalu haiba wafam chi thamjari Johnston Higher Secondary School gi Maheroi Singnasu kokomi gi khongjang saugatuna ngasi school mamangda human champ semduna khongjang changsinki Masing yamlaba Maheroi Singna changshin ki ba khongjang aduda pen ba kholau kaya su lauki police ki kanguna pamdaba thodok sing thoktana ba ngaksen ki NSMI mamadi central government na shanti ki warosim progna ba honagadabani karigumba Manipur ki integrity solakadawa mong urak patagadi imalai ba ki damak chatra khunai ki damak akan ba khongjang changshin jagani haina media ki through da thamjai Kokomi na changsilakli ba section khongjang saugaladuna ngasi hauba marak lorembam laikai dasu maikai adongi meira paibi singna section wakat mifam phongkre Kanchipurda leiba Dinesori Higher Secondary School gi Maheroi Singnasu Imphal More lambi paringi Kanchipurda lambi tangkhai thingduna human chain semduna khongjang changshinki amadi pendaba kholau kaya lauki Kokomi gi khongjang saugatuna soibam laikai dasu maikai dongi miyamna citizen club pamangda lambi tangkhai thingduna human chain semduna khongjang changshinki Uripok lambi dasu Iboton Sana Higher Secondary School amadi Brilliant School gi Maheroi Kiana numidyung bamatung lambi tangkhai thattuna kokomi gi khongjang asibu saugatladuna human chain sembaga loinana kholau kaya lauki Kokomi na changsilakliba khongjang asibu saugaladuna leimarol gi thomi singna palace compound da leiba lamyan masanglen mamangda section mifam chathakre Akoi leimarol gi sairol haina akoi maugi singda chalabi tarani pana ngasi leiba ki sumba isu sida akoi su kathok sage haiduna akoi su kokomi gi makhada akoi su saruk yazari Manipur imagi saktam Nakal amaromda yumnam laikai gi miyam nasu khongjang asibu saugaladuna yumnam laikai lairembi mamangda lambi tangkhai thattuna section mifam ama chathakre Siraba tanja sida akhoi Manipur gi ngamkhai si kaidana ba adi Manipur gi apun bagi saktam ji kaidana ba akhoi nupa nupi ima iben pulap asi akhoi amatang oina lingjin lepminna ba oina ngasi gi mifam asi phamjabani aduna akhoi hanba leitana hauzik akhoi gi apun bagi saktam ji kaina bo honarak pataragadi akhoi hanba leitana akhoi gi ahal amali silinau ise chan satra maheroi akhoi gi lekai sida leiriba sing asi su thoktana yaujagani haiba wafamji thamjage Kakchingi tongan ba school singi Maheroi Singnasu masa gi school mamangda tholaktuna human chain semduna khongjang changshin kre
Kokomi lamjing makada JNG BHO Kakching amadi AKSU Kakching nasinduna pangthokiba khongjang aduda Kakching Public School, PR English School Kakching, MMS Genius Academy, JRD Path Seekers Academy, Victory High School, Grace Cottage Academy, Kakching Model High School amadi Kakching Higher Secondary School gi mahairoi singna saruk yaki. Moirang Sub Division gi tongan mamafam singda human chain semduna kholau kaya laukre, Section Wakat mifam sing chathakre, Joint Committee on Manipur Integrity Moirang Sub Division na sinduna kwakta maitei lamkhai, Moirang Oksokpung Phogakchau Ikhai Torbungda Section Wakat mifam chathakre, human chain semduna Nation IM amadi India government anigi peace talk na Manipur gi ngamkhai kaibiaroi, Manipur gi apunba saktam thugaibiaroi haiba kholau kaya su lauki. Phogakchau Ikhai Nupi Khunai Chokhatlup Joint Committee on Manipur Integrity Moirang Sub Division amadi Kokomi na kusham naduna Phogakchau Ikhai Community Hall mamangda chathakiba miyamgi oiba Section Wakat mifamda saruk yakibi Ais Priyo Sakhi Leima ko convener JCMIMST na phongdokhibada Nation IM amadi India government ki framework agreement ta kari yauri haibasu ngasi fauba Manipur miyamda haidoktana thamle. Matang sida India government na maitei nupi singda ipa ipu singi I cheli haibasi India government na ningsinggadabani MLA humphuna chokri konuna leiranu haike. Masi 60 MLA hauze kadawbirige pham kolaga laiba matam nate chokri da phamaga laiba matam nate laibaki mapi mapa oina tholakpa oiragadi mapi mapa ama oibagi mathau sapchana decision ngakna satkadabani mafam khudingidi kari sunatana table phambagidi second khudingi Delhi sida chali aduga asuk luraba matam asidadi kari marangino Delhi da chatlaga aikhogi apunba oina pangal puthorga asuk wanaraba matam asida sida asima aikhoina ngami aikhoi 60 sina sigi thabak ase aikhoina mai pakpa ngamdore haibagi pot inform amata piramdana chop chak laisi manam karigina Apunba Yaifa Thorang Nupilup Uripok Mayai Laikai Mera Paibi Singna Manipur gi Deputy Chief Minister Y Joy Kumar Gyumda Thomjinkre Kokomina Manipur Kaibi Yaroi Haiba Davida Changsilakpa Khongjanggi saruk ama oina ngasi nungtil pung 3:30 taba aduaida changsin kiba khongjang aduda saruk yakiba mioi khara Y Joy Kumar Gyumda changduna unake maduda assembly mifam kauduna naga peace talk na Manipur kaihangano haiba center da takshillu haiba wafam thamlubada Deputy Chief Minister gi maikaidagi positive reply pirak tabada khongjang abana nungaitaba phongdorakle Mahagna phongdorakpada kendra amagi mapi mapa oiriba mioi amana prajagi chiraba tanfamda section firep lobiduna Manipur kanbinaba phongdoklubada thawoina lodaba mawongda angang loinabagi thawong utpa yaningde haiki Manipur gi private hospital singna thawai lalon bagi dukan ama chalai libra asi tokpiu amadi Manipur lenga ki doctor singna private hospital singda puri ba asi lakliba English singani kungi January amadagi athingba thamle haina IPSA gi secretary organization Waikom Ravina phongdorakli Kaisampata laiba IPSA gi office ta pangthokpa paumi singa unavada mahakna makha taraduna ngarang rims ta thokiba laibak thiba thodok amada accident thokpadagi soktuna pukhalakpa patient amabu pung ama hena layeng chathadabagi matangda doctor amadi patient party singa marai taunake casualty da puriba doctor aduna casualty gi ticket counter thingjin bana chingba laibak thiba thawong thoke adumakpu rims ki superintendent yengshinduna warishin purakhiba adubudi thagale adumoinamak asigumba thodok asi matungna thoktanaba action lokhat haninge Natrabadi tungda yai haiduna higher authority gi order yaudana doctor amana tauning bata tawraklabadi tungda hena nungaitaba thodok kaya thorakpa yai haike amaromda topa laying pathapta akaknaba matam piduna laying pathap chathaba amadi pung helabadi test tawba yahandaba asi laibak thibani Karigumba test tawba tarabasu doctor singna private clinic natraga atopa private farm singda thaduna tawhaliba asi lairabana namna leiba leipak asidadi praja singda hena awaba pire masida mari leinaba authority na meeting changduna athuba matamda leiriba asoiba sing asi semdoknaba hotnabiu haike Amaromda lengaki laing sang singda puriba doctor singna ahenba sel khara fangnamagidamak private hospital singda puriba asinasu laibak thiba thodok asi thokhanmagi machak oiri Aduna lakliba English singani kungi January gi amadagi lengaki doctor singna private hospital singda puriba asi lepiu masi thawoidaduna makhatana puramba thengnaravadi ipshana action lokhatkani phongdokhi
ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤꯡꯁꯤꯕꯨ ꯂꯣꯏꯅꯕꯤꯌꯨ ꯑꯃꯗꯤ ꯄꯦꯁꯦꯟ ꯄꯥꯔꯇꯤꯅꯁꯨ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯗꯣꯛꯇꯔꯁꯤꯡꯒ ꯅꯤꯡꯉꯥꯏ ꯁꯪꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯂꯩꯕꯅꯤ ꯑꯣꯊꯣꯔꯤꯇꯤꯒ ꯍꯥꯟꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯣꯊꯣꯔꯤꯇꯤꯗꯨꯅ ꯔꯤꯛꯁ ꯂꯧꯔꯛꯇ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯞꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯌꯥꯝ ꯋꯥꯔꯦ ꯆꯣꯛꯊꯕꯅ ꯂꯣꯏꯔꯤ ꯋꯥꯕꯗꯣ ꯀꯣꯛꯅꯕ ꯔꯤꯕꯦꯂꯦꯟꯁ ꯁꯣꯛꯊꯕꯗꯨ ꯀꯣꯛꯅꯕ ꯔꯤꯕꯦꯂꯦꯟꯁ ꯔꯤꯕꯦꯂꯦꯟꯁꯅ ꯍꯛꯆꯥꯡꯒꯤ ꯁꯣꯜ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯠꯁꯤꯡꯒꯤ ꯑꯋꯥꯠꯄ ꯃꯦꯟꯈꯠꯇꯨꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯕꯨ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯊꯝꯕ ꯉꯝꯍꯜꯂꯤ ꯔꯤꯕꯦꯂꯦꯟꯁ ꯍꯥꯏꯕꯗꯤ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯠꯁ ꯑꯃꯗꯤ ꯏꯅꯔꯖꯤ ब्रेक की मखताब पाव पिजरी हौखिबा नवेंबर 5 दगी हौदोखिबा डायरेक्टरेट ऑफ हैंडलूम्स एंड टेक्सटाइल्स मणिपुर सिंधुना लंबोई खोंगनांग खोंगदा लेबा ट्रेड एंड एक्सपो दा पांगथोकलिबा मनीटेक्स 2019 लेकाई मियामना नुमित युंगबा मतुंगदा मेला तौफमदा थोमजिलक्तुना लेपाकी असुक लुरबा तंजा असिदा कुमई हराव तौबा यारोय मसिदा थोकनिंगदबा थोकलक्लबदी मसा मसाना दायित्व पुगदबनी हाइना खंगनख्रे ngasi numidang wairamdagi stall fam libasingna masa masagi potchaising mafam adudagi hondoknakre mafam aduda duty tawriba security singna mela loidri pot hondokpa yaroi haina thingki adubo stall fam libasingna masa masagi potchai loishin baduna thoknaki stall fam libasingi maikaidagi magi magi oiba wafam kaya phongdokna rakhe ꯑꯩꯈꯣꯏꯅ ꯐꯝꯕ ꯍꯧꯖꯤꯜꯂꯒ ꯊꯤꯡꯉꯦꯅ ꯇꯧꯔꯛꯄꯁꯦ ꯁꯤꯗꯤ ꯄꯥꯕꯠꯂꯣꯡ ꯐꯝꯃ ꯄꯥꯕꯠꯂꯣꯡ ꯊꯤꯡꯕꯁꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯂꯩꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯅ ꯐꯝꯅꯤꯡꯉꯦ ꯍꯥꯏꯗꯅꯁꯨ ꯐꯝꯕ ꯌꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯇꯦ ꯏꯔꯥꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩ ꯏꯁꯥꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯃꯅꯤꯅ ꯍꯥꯏꯕ ꯀꯥꯏꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯐꯖꯍꯟꯅꯤꯡꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯨ ꯁ꯭ꯇꯦꯠꯀꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯃꯣꯠꯇꯗꯤ ngasi ayuk pung 8:10 rom taba matamda Imphal More lambigi khudeng thabi Assam Rifle check post ta 12 shuba Assam Rifle na More rom dagi thoklakpa gari sing check tawbada miyoi amadagi heroin powder gram 13 tongan tongan ba packet anida yaurambadagi faraba miyoi adudi lankhongau chahi humfuga mari apokpa thangkhosik kawi Churanchandpur gi khanpi dagi ni hairi faraba miyoi adu ngasi numidang wairam More police ta sinakre Bharati Infratel Limited Construction gi ground base savagi Khusuman lupa lising yang khairom asi lakliba tang 12 fawgi manungda pithok piro natrabadi tang 13 dagi tharoizam ta leiriba main Airtel Tower asi thingzilagani haina construction asigi sinmi oriba moidam poktagi angom ibotombana ngasi Manipur Press Club ta pangthokiba pawgi mifam amada phongdokre Paugi mifamaduda ibotona makataraduna UMP 089 Singat Sub Division gi manungda Bharati Infratel Limited Construction gi ground base tower ama sanabagi damak chahi asigi haukiba August ki tang 3 dagi September gi tang 3 fawba thabak sukhibagi paisa punna lupa lising yang khairom asi sinmi singna pibiro haina mamangda kayarak hana haijaba leikravani adubu ngasi fawba tabidana lakhi Nongmagi tanduna hingliba sinmi ama oibana sel asi athuba matamda pithokpiu haike Mamangi haugiba August ki tang 3 dagina September tang 3 phauba ekoi matam changna thabak sururoga mistri oiba khusuman thikana pibidre vendor natragana Bharati Infratel Limited na tang 33 manungda ekoi khusuman pithokpiu natragadi tang 32 dagi ekoi tharoizam da leiba tawar asi thingjelagani labor union ga lunaraga Langmaidong Dramatic Union LDU na Manipur State Kala Academy Imphal ga khushamdana sinduna pangthokiba nifu humdoirak shuba kha Manipur Drama Festival 2018 gi makok mathang takraba singda mana matum yanthokpagi thoram ngasi Langmaidong Dramatic Union gi hall da pangthokre Drama Kanglup Tara Marina Saruk Yaduna Pangthokiba Drama Festival adugi ahanba Best Production Liberty Theatre Kakching na puthokpa Drama Lampi na takre ani subana Yumjau Dramatic and Cultural Union Khagempali Huidrom Laikai na puthokpa drama Kanagi damak na takre Best Director, Best Script Writer, Second Best Actor, Best Actress, Best Taste Management, Best Light,
Best Music, Best Costume amadi Best Makeup ki manasing Liberty Theatre Kakching na puthokpa Lampi Play na fangkhre. Best Supporting Actress ta Kanglei Living Arts Uchia, Best Comedian da Pakhangba Theatre Ngairangbam, Best Child Artist da Basikong Dramatic Union amadi Best Discipline da Kanglei Living Arts Uchiwana fangkhre. Handak marag Imphal gi mafam kaya da itatatana bom pokhaibigi thodok kaya thokhraba matung Manipur Police na lokhalakpa check-in thorangi sharuk ama oina ngasi Imphal East District Police na Wangkai Andro Parking Area da pakshana thiba humbagi thabak chathakre. Imphal East District Police ki Additional SP Operation TS Krishna Tombi gi meeting makhada Imphal East Commando gi team na ngasi ayuk pung 8 nagi pung amarom chathakiba operation aduda barada leiramba mioi marfudara mangagi masa-masagi saktak che puthokhanduna verification chathaki maduda masagi saktak che yaudaba chingnaba mioi mari makhatana verification chathanabagi damak Porampat Police Station da sinake. Aina thingkraba lalahulub UNLF ki lanmi ani Imphal East Commando na ngarang nungthil singjamai chinga mathaki area dagi fagat pangamkhre. Farba mioi singadudi urup chinga lekai dagi MD Nizamuddin chahi nifutaro apokpa MD Wasit Ali amadi Kairau Wangkhem dagi chinga kham David Mitai chahi kuntraga nithoi apokpa CS thoiba mitai kawi. Makoi anima club asigi publicity secretary Mr. Sakhen gi makhada party gi thabak thoram sing pangthoi haina khangmangamle. Makhatawa ain gi oiba thabak laukhadaba singjamai police station da sinakre hairi haina police tagi phangba pauna hairi. Mau Imphal Market Coordination Committee, International Peace and Social Advancement IPSA KSA amadi loop asiga chadminariba CSO singna senduna Imphal gi mafam kayada leptana chatharakpa Mau Kaithel Chayol asigi oida ngasi Imphal West Tera Bazar Idol Club ta pangthokre. Kaithel aduda Mau dagi purakpa makhal mathel chana thaknaba mana masing amadi heilei kaya yonkhe. Chaurakna stall kuntra gi mathakta hangkiba Mau Kaithel da miyamna mahau sagum pochai leinakhe. City Police Station gi manung chanba Thangal Bazar da leiba Byrodan Maxwell Hindi Primary and High School gi mamang thangba wall gi nakan na famba haira sing yonba dukan ngarang numidang police ki kangbuna thugai khre kari marang gi damak thugai bano haiba chapchana khangba ngamdri ningsingba yabadi mamang dasu maheri loop amana mafam adu thugai khiba leikhrabane. Ngasi Moregi Paicham Bank da leiba Dr. Colvin Academy Moregi School da school asigi nifutare chuba mapok numit amadi prize yenthokpagi thoram pangthokre thoram aduda school asigi principal pastor Jamko Hauki General Secretary KVC gi Dr. Thangkhosai Hauki Education Secretary KVC gi Onkhatang Haukip yauna school asigi satra singi guardian singsu saruk yakhe amadi school asida leiriba tongan ba afaba mahero yauna oza kaya da pukning thogatuna certificate yauna manamatum kaya sing yenthoke. Lions Club of Wangjing, Lions Club of International District 322D na senduna international level pitch poster contest among asi Journey of Peace haiba theme da IRE College of Teachers Education Wangjing amasung Khongjom Standard English School anina khushamnaduna Khongjom Standard English School da pangthokre. Lions Club of Wangjing gi President Narengbam Rajiv Kumar na presided tawduna pangthokhiba thoram aduda National Teacher Award 2019 fanglakhraba Headmaster Lion Mutum Tombi Macha Singh harau tayamna oktuna ikai khumnaba utke. Amadi class 6 chagi 8 faubagi category da pangthokiba contest aduda punna tongan ba school singdagi mahairoi humbudrana saruk yakhe. Amana Khongjomgi Standard English School Sida branch ma lagi sona IRE da PAC Sagang Ningthina Mathau Tawdre haiba local TV network ta thasigi marida fongdok lakpadagi Cookie Students Organization KSO Samulam Block amadi Samulamland Area Chief Association Churachandpur na ngasi chatuna yengsinkre. Yengsin khongchat aduda saruk yakiba KSO gi Education Secretary T David Komna fongdokhibada kanagumba mioi kharana makhogi personal interest ta sagang PAC asi mathau tawdre hairakhiba laibak thibani. Angakpa fawi organization gi mioi singna PAC asida laktuna yengba matamdadi patient chu leirami staff singsu mathau ningthina tawrami. Taubatabu paumi sing na laki haiba matam dadi old building da seasonary housing na new building da seasonary
Maramsina Manipurda Lengakna Pungkun Mari Mathau Tauribasida Ahenba Miting Changhaningi Haiki. KSO Samalam Land and Chipation na Sagang PAC bu visit Tauzare matung the Sagang PAC 24/7 run Taudana after 10 year homanung the run Taudana na hospital Cebu public ta press media da land one BBC KSO amasung Samalam Land Chipation na Nuaitaba si press media gi mating loro phongdok sari filmak ta koi KSO team ga Samalam Land Chipation visit chachare 24/7 run Taudana PAC Sagang PAC run Fazana Tauri Manipurda Ahan Boina Manipur University gi Foreign Language Korean Department Sinduna Korea Foundation gi Sentang Makada Numit Nini gi Oiba Korean Studies Workshop ngasidagi Manipur University gi Court Hall da Hokre Workshop asigi saruk amoina Manipur University gi Foreign Language Department da Korean Language tamliba Maheroi Tarada Korean Sinhan Bank na scholarship pibagaloina na cultural program kayasu utke Workshop asida saruk yakiba Indian Korean Cultural Center gi director oiriba Kim Kum Pyong na Fongdorakpada lamdam asida leiriba Korean culture bu pamjaba youth singda Korea gi loan amadi culture gi maramda hena khanganabagi khudong chaba piba khaktana tana India da lakadoriba Korean company singda thabak taunabagi khudong chaba adu lobi ho loinana lamdam asigi youth singnasu isagi culture bu hena fazana khangbiraga matungda Korean culture bu nungsibiu haiki I think based on your own culture, you have to learn others. If not, it's skewed too much. You lose your own identity. So I strongly recommend you to learn your own culture first. After that, Korean culture. And especially youngsters, don't addicted too much to Korean film or drama. You study first. But they are not only Korean language or cultural teachers. They are regular teachers in social science and foreign language. But we want them to learn more about Korean culture and language and include in their teaching. Chatkiba October Taramari the Gitiva Kangan Lakiba Megalayagi West Jansia Hills ki Thalaskian Blocky Manung Chanelaiba Mukla Umlang Sordagi Duen Suna Imphal West ki Wangoi Police na Konba Jaga Madagi Fangba Ngam Kibada Megalagi Joya Constituency gi MLA Wailat Miki Sailana Nungaiba Fongdorakli Ngasi Chingmairong da Laiba Classic Grand da Pangthokpa Paumi Singa Unaba Amada Mahakna Makataraduna State Police Manipur ki Deputy Chief Minister Y Joy Kumar amadi Mioi Kiana Mangkiba Mioi asibu fangnaba hotnabada mateng tawbirakpabu thagatpa fongdorakli Panbayai haidiba Mioi asi Manipur ki saknairaba film artist T Lokendro na Facebook ta video ama thagalakpadagi Manipur leire haiba khangba ngamlakkibani amadi ngasi Mioi asi tek takaidana fangba ngamliba asi Manipur ki praja singi minungsi chawba amadi National People Party ki thomi singi mateng nani haina mahakna makhata ki Today he is here with us is because all of them because I have heard from him that they used to give him shelter, they used to give him food and all. So on behalf of myself and from the family and even I was speaking to our Chief Minister Shri Conrad K. Sangma, Chief Minister of Meghalaya. I was speaking to him on the phone because he also has helped us a lot in this. I informed him that we have found our man. So he also said that please express my gratitude to the people of Manipur as a whole. Paugi manaktana amuka sohana ten break amatang nominasi. Smart Security Service SSS Tera Bazarna Khangabok branch ki oina ahangba firm khara kauzari hariba firm sing adudi security supervisor, security guard, helper, gardener, gunman or armed guard, cook, chokidar, home tutor, agents whole Manipur. Form Thazan bagi aroiba numitna lakliba November ki tang tara amadi interview ki numitna lakliba November ki tang tara mathoidani. Form phangpham amadi hena akupa marol ki dama contact tabiru Smart Security Service SSS contact number 6009224539. Break matungda mayamu taram nokchari makhataba pau pizari
National Council of Science Museum na sinduna periodic table of chemical elements impact on human welfare haiba topic ta Regional Science Center Guwahati da tha asigi tang taruk tagi pangthokiba National Science Seminar lising ani tara mapanda ani shuba position phanglakrabi Padma Ratna English School Kakchinggi Mahairoi Naurem Soriniti Devina ngasi mahakna Manipur yorakpada mahaki school gi oza sing amadi Mahairoi singna Kakching Khongnang mari fangbada taramna okre Naurem Soriniti Kakching Wari Senabati Lekaidagi Naurem Mohandas amadi Naurem Ongbi Memtombi anigi machanupini Mak District amagi State ki thakta pangthokpa Science Seminar singda makok mathang taduna mai paklaklaba matung National ki thakta pangthokpa Science Seminar asida saruk yarubani Assam ki Department of Animal Husbandry and Veterinary amadi Assam Livestock and Poultry Corporation asinduna Numit humni chathagadaba National Livestock and Poultry Show lisingani taramapan Assam Khanapara da leiba College of Veterinary Science ki lampak ta pangthoklagani Masida leipa ki tongan ba mafam dagi lakpa expert kayana saruk yaduna lomi singi income saruk ani hengat hanaba pambai kayagi matangda khanahanggani so asida stall chani romsu hangani aduga khwaidagi faba lomi dasu lupa lak ama pigadaba changdamnaba amasu pangthokani So adu haudokpagi thoramda Union Ministry of Fishery, Animal Husbandry and Dairy, Giruraj Singh, Chief Minister Sarvananda Sonowal amadi Animal Husbandry Minister Atul Borasu saruk yagani. Lamdamasida kundaminariba Purup Singh nungsi chanana ingna chikna laiminanaba prayer session ama Chingmairong da laiba Manipur Baptist Convention gi Center Church ta pangthokre. Thauramadu All Manipur Christian Organization asinbani tongan ba church singi LUCHINGBI singna thauramadu saruk yakhi. Hauzik amuk sanabagi pau fangbigani. Numbin humni chupna chatha kadaba ahum suba Northeast India Mansuria Kung Fu Championship Ngaikong Kulen Community Hall da All Bisnupur Martial Arts Association nangasi sinduna haudokre. Thauramadu PWD External Aided Project ki Project Director Y Joy Kumar, Amukogi Advisor Dr. Y Mani Kuman, Ambagi Advisor TS Norendrona saruk yakhi. Championship asida Kung Fu sanaroi chama kunlomna saruk yari. District Football Association Moirang nasinduna multi-purpose ground na chathariba ahanba El Kerani Memorial First Division Football League lisingani tara mapangi ngasi sanakiba match ta SYC Sagangna City FC Moirangbu Panjil tarit amada maithiba pikre tournament asigi ahanba semi final lakliba November 12 da Elsa Naransena ga FC Kumbiga thengnaragani aduga anishuba semi final dana Amofa Academy na Moirang United CF ka thengnaragani Final na November 13 sanagani. District Sports Association Bisnupur na sinduna Bisnupur gi Mini Stadium da chathariba mga suba A Iboton Memorial Under 15 Boys Football League lisingani tara mapangi ngasi sanakiba match singda UFA Bisnupur amadi UKCCL oinam draw chatkre. Amaromda Rafa Tinungaina UDYC Upokpibu Panjil Mari Sinoda maithiba pikre. Ngasi nungtil phone kiba Manipur gi pauche singda kari maroi ba pau yaw kibagi habdu mayam puna mungtang khangminase. Pauzel RK Anand NIDP dagi tokre politics tagi leba kisuen hena maru oi Anand government ka mari thadan narlik basi hena phum sokting ida miyam ga chamin hena batanja lobiu kokomi human chain semduna khungung tengsin khre child trafficking thingnaba punna thodang lominasi achum pandam miyam gi kholau indonaga pistok ki waroshin manipur gi saktam kahan bayaroi miyam gi khongjang nomu gi kansil lakli special session phambiu mifam na lorok paware miyam gi oigidori bani MPCC chief minister N Biren Delhi gi damangasi imphal thadokre kangla pau Imphal East Commando na Senkai Thungkai da chene bani haiba Unilab ani fare Arunachal da Cape ki irang khalakli Naga Ekona Assam miyam gi sok daba tawroi saha Corporal Sanasam Nanaw Mitaina Lekhidabada Ripang na awa ba fonglakli Kanglai Paki Maira Deputy Chief Minister Joy Kumar gi mayumda nupi mayam thomjin khre hayeng su MLA sing mayumda miyam thomjin nagadori
प्राइवेट हॉस्पिटल सिंगना थवाई ललोंबगी दुकान ओने चथरिबसी तोकपियु इप्सा KSO की कांगबुना सगांग PHC की फिबम यंगचिनख्रे मफम क्यादा कॉम्बिंग ऑपरेशन चथख्रे अरोइबदा मरोइबा पाव अमुकना फंगबिगनी एजेंडा लेते हाइदना असेंबली सेशन कौदबा हाइबसी अरोनबा एजेंडा अमा लेरबरा हाइबगी चिंगनबा लेरे हाइना वेटरन पॉलिटिशियन ओजोइना हाइख्रे हानगी MLA RK आनंद NEIDP दगी तोख्रे कोकोमीना लाउथोखिबगी मतुंगिना ngasi mafam kayada miyam amadi maharoi singna lambi tangkhai thingduna khongjang changsinkhre manipur gi apunbagi saktam kaiba yaroi haiba kholauna nilkhre amadi manipur lenga ki doctor singna private hospital singda puriba asi mathang chahi gi January amadagi athingba thamle haina ipsana lauthokhre ngasigi oinadi Times of Manipur numidangi pau matang asida loshinjare miding tabiri basingbu amukana khurumjari